ꯃꯇꯝ ꯑꯃꯗ ꯇꯥꯏꯕꯪꯗ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯒꯗꯕ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯌꯦꯡ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯒ ꯑꯩꯅ ꯀꯔꯝꯅ ꯍꯤꯡꯂꯨꯒꯅꯤ? ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯄꯤꯛꯂꯤ, ꯑꯗꯨꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯕ ꯉꯝꯈꯤꯔꯣꯏ"꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯅꯦ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯈꯥꯛꯂꯒ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯒꯅꯦ ꯅꯪꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯅꯤ"꯫ ꯑꯗꯣ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯔꯣꯜꯁꯨ ꯑꯃꯠꯇ ꯈꯪꯗꯦ"꯫ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯐꯝꯗꯒꯤꯅꯦ ꯁꯪꯁꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈꯣꯏꯊꯨꯝꯕ ꯋꯥꯍꯩꯁꯤꯡ ꯇꯥꯕ ꯐꯪꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨꯅꯦ ꯇꯥꯏꯕꯪ ꯃꯤꯔꯣꯜꯁꯨ ꯇꯝꯕꯤꯒꯅꯤ"꯫ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯗꯣ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯄꯥ ꯏꯕꯨꯡꯉꯣꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤꯗꯣ"꯫ ꯃꯗꯨꯗ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅꯅꯦ ꯅꯪꯒꯤ ꯅꯈꯨꯠ ꯄꯥꯏꯔꯒ ꯑꯩꯕꯨ ꯀꯔꯝꯅ ꯈꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤꯗꯣ"꯫ ꯑꯗꯣ ꯏꯄꯥ ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯤꯐꯠꯇ ꯌꯥꯝꯅ ꯌꯥꯎꯏ ꯍꯥꯏ, ꯃꯤꯐꯠꯇꯁꯤꯡꯗꯨꯗꯒꯤ ꯑꯩꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤꯗꯣ"꯫ ꯃꯗꯨ ꯇꯥꯕꯗ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅꯅꯦ ꯃꯁꯥꯃꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯅꯦ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯅꯤꯗꯣ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯎꯗꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯒꯅꯤ"꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯉꯣꯟꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯅꯤꯗꯣ, ꯑꯗꯨꯒ ꯅꯪꯅꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯅꯕꯒꯤ ꯂꯝꯕꯤꯁꯨ ꯃꯍꯥꯛꯅ ꯇꯥꯛꯄꯤꯒꯅꯤꯗꯣ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯔꯒꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯈꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂ ꯃꯥꯜꯂꯦ, ꯑꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯃꯤꯡ ꯇꯥꯛꯄꯤꯌꯨ"꯫ ꯃꯗꯨ ꯇꯥꯕꯗ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯗꯦ, ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯃꯍꯥꯛꯄꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯅꯤ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯕꯈꯛ ꯅꯥꯏꯔꯣꯏ꯫ ꯃꯇꯝꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯃꯤꯟꯅꯁꯤ꯫ ꯃꯊꯪꯒꯤ ꯊꯥꯡꯖ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯨꯝꯖꯔꯤ꯫